Ay ma'am, nilang bida sa ma'am. Pwede live sa tada ba? I'm live talak yo. Ay si abag si sinman madagya ba? Ma'am i mang da talk laga. Video da talk pa sung Andre. Ma'am ngang ba kasi doon si pinamuli daw ko. Kasi di kakasay. Layo si ing di ingi ba jiksu ingi ado saba do ngai di katang hana gidagi katang iken ba. Ngin maram se. Yang di orang tahu riba. Yang nungai orang ni yang dah jadi nungai view. Dia sih sang naik na thangat pungam deh. Tabak sih ke bayi na tahu riba tabak sih ke. Ingang lagi tak punya ba. Tabak sih sang na vida lagi. Masih di Sunday ni na sang doge na. Yang yung pun dah light tarik yun ni. Yang bisa foto view mayam na. Yang sesuai dengan support teruk ni habis si asas orang tam jadi. Yang sino siapa komentar ada biramu, yang ni support jauh dan nanti kentang ande, aja di bayar ni, mobile sih, bayar besar tu bang dalam ni, timing tu, lagi terbani na, mobile bayar bagi, mobile sih ngasih ti na, ngasih di, yang mas live thar na. Tawai na thara ba ni yam nai ngang da soi lan ki jaw me nga pi ni ai si ngang ba si ju lat le ba ko gi ngang da wa na ngang da ngang oi da wa na ngang ki o ma na tawre singgil lang si diing mo yan ing matan sa buda si ay lay ba si sa iso pa ing mo mapam niya ba
ꯑꯗꯨꯅ ꯂꯩꯕꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯂꯩꯕꯒꯤꯗꯤ ꯃꯤꯁꯨ ꯑꯗꯨꯝ ꯐꯩ ꯌꯥꯝ ꯂꯥꯏꯛꯇ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯨ बकरी रखले तो कोन बकरी को मनी बनके ꯁꯤ ꯁꯟꯗꯦꯅꯤꯅ ꯃꯥꯔꯀꯦꯠꯁꯤ ꯏꯍꯥꯡ ꯍꯥꯡꯅꯗꯦ ꯑꯩꯈꯣꯏꯁꯦ ꯁꯟꯗꯦꯗꯗꯤ ꯃꯣꯏ ꯁꯨꯇꯤ ꯑꯣꯏꯔꯒ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯂꯩꯅꯩꯌꯦꯕ ꯑꯗꯨꯅ ꯍꯥꯡꯗꯦ ꯀꯌꯥ भाई का दुकान Ay, suare. Imanama unabadagi thubuneba adagi ada khara ngasi thaba ama chakadabo laiye biji oiba idam lae biji oirabanina ꯌꯥꯝ ꯃꯣꯏ ꯃꯥꯔꯀꯦꯠ ꯃꯇꯦꯛ ꯃꯇꯦꯛ ꯆꯠꯆꯔꯛꯀꯦꯀꯣ ꯃꯣꯏ ꯑꯩ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒꯤ ꯃꯥꯔꯀꯦꯠꯁꯦ ꯆꯠꯆꯔꯛꯀꯦ ꯃꯌꯥꯝ ꯁꯕꯖꯤ ꯃꯥꯔꯀꯦꯠꯅꯤ ꯎꯠꯂꯛꯇꯣꯏꯁꯦ ꯃꯣꯔꯣꯛꯀꯗꯤ ꯎꯃꯣꯔꯣꯛꯇꯤ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯛꯑꯦ ꯎꯃꯣꯔꯣꯛꯁꯤꯗꯤ ꯌꯥꯝ ꯇꯨꯕ ꯂꯣꯏꯔꯦ No tengo por
soibum siga ano kasi ang kanya ito yung soibum dagi nga yaiba ito eh Lewat pot panas. Kali siapa teman? sida oksa gole oksa sidi marang gana pang oksa yan good evening. Ayan masih field site ni. Ayan. Siya general play apa manungda. Kogi football se sana ni. Ada ini. Ayan ma sports की ano atas mo isigi wa na sida sports tahu ya pak. Yang lambi dia tu pasal apa ni mukoi lambi se. Asin mai feel se mati em mixer ke me. Sini tadi gambar functional lagi bermal. Si manung insya ya tu program yang kita tahu ya pak. Inter school competition hoiro ama hoiro adum nasiga adum
पुन्हा पार्टिसिपेट तꯧꯋꯦꯕ local festival ꯗꯣ ꯃꯌꯥꯝꯗ ꯑꯩ ꯗ꯭ꯔꯤ ꯃꯣꯏ ꯁꯤꯗ ꯂꯩꯕ ꯗ꯭ꯔꯤ ꯑꯩꯅ ꯄꯥꯝꯕ ꯑꯔꯨꯅꯥꯆꯜꯗꯅꯦꯕꯀꯣ ꯑꯗꯨ ꯗ꯭ꯔꯤ ꯐꯦꯁꯇꯤꯚꯦꯜꯗ ꯑꯩ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯗ꯭ꯔꯤ ꯐꯦꯁꯇꯤꯚꯦꯜ ꯇꯧꯕ ꯀꯥꯟꯗꯀꯣ ꯂꯥꯏꯚꯇ ꯅꯠꯇ꯭ꯔꯁꯨ ꯚꯤꯗꯤꯑꯣꯗ ꯑꯩ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯀꯅꯤ ꯃꯌꯥꯝ ꯍꯥꯞꯀꯠꯆꯔꯛꯀꯦ ꯃꯌꯥꯝ ꯁꯤꯌꯔ ꯂꯥꯏꯛ ꯀꯣꯃꯦꯟ ꯃꯌꯥꯝ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯗ꯭ꯔꯤꯁꯦ ꯃꯣꯏ ꯖꯨꯂꯥꯏꯗ ꯑꯣꯏꯒꯗꯧꯕ ꯃꯥꯜꯂꯦ ꯖꯨꯂꯥꯏꯒꯤ ꯍꯣꯏ ꯖꯨꯂꯥꯏ ꯐꯥꯔꯁ ꯋꯤꯛ ꯅꯠꯇ꯭ꯔꯒ ꯁꯦꯀꯦꯟ ꯋꯤꯛ ꯑꯣꯏꯒꯗꯧꯕ ꯃꯥꯜꯂꯦ ꯗ꯭ꯔꯤ ꯐꯦꯁꯇꯤꯚꯦꯜꯗ ꯑꯩ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯁꯣꯏꯗꯅ ꯑꯩ ꯚꯤꯗꯤꯑꯣ ꯂꯥꯏꯚ ꯅꯠꯇ꯭ꯔꯒꯁꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯌꯥꯝ ꯌꯦꯡꯅꯤꯡꯗꯕ ꯂꯩꯔꯁꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯃꯇꯦꯛ ꯈꯔ ꯀꯨꯠꯆꯔꯛꯄꯅꯦ ꯃꯌꯥꯝ ꯁꯟꯗꯦ ꯑꯣꯏꯕꯅꯤꯅ ꯂꯣꯏꯅ ꯀ꯭ꯂꯣꯖ ꯇꯧꯔꯦ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯏ ꯂꯣꯟꯕꯅꯦꯕ ꯀꯦꯃꯦꯔꯥꯁꯤ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯁꯨ ꯁꯦꯡꯗꯅ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯚꯇ ꯆꯪꯕꯤꯔꯛꯎ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗꯅꯗꯤ ꯀꯔꯤꯁꯨ ꯑꯩꯅ ꯉꯝꯕ ꯑꯩ ꯈꯛꯇꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯌꯥꯎꯗꯅꯗꯤ ꯀꯔꯤꯝ ꯇꯧꯕ ꯌꯥꯗꯦ ꯂꯣꯟꯁꯤꯁꯨ ꯀꯌꯥ ꯁꯦꯡꯗꯦ ꯑꯩꯅ ꯉꯥꯡꯕꯁꯦ ꯃꯌꯦꯛꯇꯣ ꯁꯦꯡꯗꯕꯅꯤꯅ ꯃꯌꯥꯝꯅ ꯇꯥꯅꯤꯡꯕꯁꯦ ꯐꯥꯎꯗꯦꯕ ꯁꯦ ꯍꯩ ꯔꯥ ꯃꯌꯥꯝ ꯑꯃ ꯌꯣꯜꯂꯦ ꯇꯔꯕꯨꯖꯅꯤ ꯀꯌꯥꯗ ꯊꯥꯒꯦ ꯌꯦꯡꯒꯦ ꯃꯥꯏ ꯇꯔꯕꯨꯖꯥꯁꯦ हईनऊ यावरे कितना करके है उसका 120 ये वाला 80 50 ये वाला 120 कम सम तो नहीं है ना कम नहीं है ना ये वाला याम हईनऊ से
ꯆꯥꯝꯃꯒ 10 ꯄꯤꯒꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩ ꯂꯧꯔꯛꯇ꯭ꯔꯦ ꯑꯗꯩꯗꯤ ꯇꯔꯕꯨꯖꯥꯁꯤꯅ ꯀꯦꯖꯤꯗ ꯀꯦꯖꯤ ꯑꯃꯗ ꯄꯤꯁ 50 ꯑꯣꯏꯕ ꯑꯗꯨꯅꯦꯕ ꯃꯌꯥꯝꯁꯤ ꯃꯣꯏꯁꯤꯗ ꯄꯣꯠꯁꯤ ꯇꯥꯡꯉꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯍꯣꯡꯅꯁꯨ ꯐꯪꯉꯦꯕ ꯍꯩꯅꯧꯁꯤꯗꯤ ꯃꯣꯏꯁꯤꯗ ꯐꯪꯗꯕꯅꯤꯅ ꯍꯥꯏꯗꯤ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄꯅꯤꯅꯕ ꯑꯗꯨꯅ ꯑꯗꯨꯝ ꯇꯥꯡꯉꯤ ꯄ꯭ꯔꯗꯛꯁꯟ ꯂꯩꯇꯕꯅꯦꯕ ꯃꯣꯏ ꯍꯥꯏꯁꯤ ꯁꯤꯒꯗꯕ ꯀꯤꯋꯤꯒꯨꯝꯕ ꯀꯤꯋꯤꯒꯨꯝꯕꯗꯤ ꯐꯪꯉꯦꯕ ꯀꯤꯋꯤꯁꯦ ꯈꯤꯇꯪ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯦꯀꯣ ꯌꯥꯝ ꯀꯟꯅ ꯁꯦꯝ ꯁꯥꯔ ꯂꯥꯏ ꯍꯩꯕ ꯃꯥꯜꯂꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇꯅ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯩ ꯀꯔꯤꯁꯨ ꯍꯩꯖꯕ ꯅꯠꯇꯦ ꯍꯩꯇꯅ ꯂꯥꯏꯚꯁꯤꯁꯨ ꯊꯥꯖꯕꯅꯦ ꯑꯩ ꯂꯥꯏꯚꯁꯨ ꯊꯥꯕꯁꯨ ꯍꯩꯕꯁꯨ ꯋꯥꯠꯂꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯨ ꯍꯩꯕ ꯋꯥꯠꯂꯤ ꯑꯗꯨꯅ ꯃꯌꯥꯝ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝ ꯍꯩꯇꯕꯅꯤ ꯈꯜꯂꯒ ꯃꯐꯝ ꯈꯔ ꯑꯗꯨꯝ ꯉꯁꯤ ꯎꯠꯆꯔꯛꯀꯦ ꯁꯤꯁꯦ ꯑꯔꯨꯅꯥꯆꯜꯒꯤ ꯃꯐꯝ ꯑꯃꯈꯛꯇꯅꯤ ꯁꯤꯡꯁꯦ ꯑꯗꯨꯝ ꯈꯔ ꯎꯠꯆꯔꯛꯀꯦ